Taranithoi Suba Manipur Vidhan Sabha Mifam Amadi Bharat ki Parliament Mifam Famlamdai social media da Churchanpur thokkhiba thoudok amagi video ma virel oirakli. Video asina tampak leriba maiti sing dan natana malemgi miyamna kuki sing na sathakiba tamthiraba thawong adubo angakpa magalonina mityeng thamba hongarakli. Hek yengbada thamoi sokpa amani tu zungningai oiraba video du Churchanpur district ta kuki sing na sathakiba thoudok amani thoudok asimak Manipur di ahanbani. Madishu kukinar terrorist singna sathakiba hek yengbada malemgi lam soknariba atopa leibak amagi saktambu manli ngasi nungthil park sana social media da sandorakliba video si matangda khonthang news na thizilluba amadi lengak asigi makok thongba singna phongdoknarakiba wafam singi matungina di video si mamang sahi inglising aniga kunhumdoi gi megi tarik ahumdagi irang horakraba matung jun kunhumdoi da Churchanpur da thokkhiba thoudok ni hairi kuki singna sathakiba tamthiraba thoudok adu thokkhiba numit adumakta lamdam asigi miyamna uba phangkhirabasu ngasidi mek singna uba phangkhli masimakna miyamda tamthiraba kuki singna sathakiba thoudok sing hena mek singhalakli miyamna hainaribadi Churchanpur da leiba maitei gi yum ama kuki sing bom sizinaduna thugai khi asini adubu nainaba yaribadi nahan makai video asi losinuna thamluraba matung haukiba jun gi kunhumdoi inglising aniga kunhumdoi da thokkhiba thoudok asigi video mataw karamna haujikta sahi amagi matungda kanana karigidamak thoklak halibano haibasini haujikti masigumba thawong sathariba kuki terrorist sing bu farga punishment pinaba central and state government ta hena kana taksinba matam yore state amadi central lengak su akhanaba mi eng sangbagalonina thoudok aduda senarba sing farga logi oiba sairak pifam throktibra haibasi ajoba wahangam oirakli Chìm hồi ấy, phuê phuê, phu lọ. Thuộc lâu đi cái chiều. Thiệt hay à? Ông tiền khoai với lại. Phuê phuê. Bắc tài ấy. Mission complete.